ngasi phong ki batongan tongan Manipuri si phong singdigi amasum thoki ba thawdo wa thok singdigi maru oibe I paw sing khonga saraga Manipur top channel gi maikedi gi myam na thamjage hanbada hais AC gi member hapigi order handokre speaker su Delhi yokre go to hills boycott obgi khongjang su sagot narakle Manipur Legislative Assembly gi speaker na thokiba notification amana Manipur gi tampaki MLA Nipanbu Hill Areas Committee gi member oina hapsilubagi order adu handokre oinama achumna sangsilagli belenga ki go to hills to boycott tobagi khongjang di leptana sagot narakli sandel gi nagalup kayana su achum gi khongjang sagoladuna lenga ki go to hills to boycott tawna bogore blokre Manipur Legislative Assembly gi secretary na khuyek piduna ngasi speaker gi mingda thokiba order amana September amagi order adu khudakti gi handokle haina khangan khibani ngasi thokiba order aduda pallibo wafamdi Manipur gi Assembly constituency mapan gi MLA singbu Manipur Legislative Assembly gi Hill Areas Committee gi member oina hapigi order adu sana handabaga loinana nauna member hapluba MLA nipana pirakpa application sing ni yumpham oiraga amadi hiramasida state asigi stakeholders singi marakta wakhal taminaduna hena phaba mari ama sagatnabagi damak September amada thokiba order adu khudakti gi handokle haina palli amaramda tampaki MLA Nipan Hill Areas Committee gi member hapigi order ado handokraba matungna Manipur Legislative Assembly gi speaker Y Kemsan ngasi Delhi da paisinkhre hari pausiyesna phangma pauna hai speaker Y Kemsana matau karamna members sing ngasi hapsinbigi order thokibano amadi Hill Areas Autonomous District Council Bill 2021 ga mari lainana center gi lusingbasinga unaduna wari sanagani ngasi speaker na thokpa order adu handokpagi order thokrabsu Sandel district ngasi pangthokiba Sandel gi naga lupsinga asum ansam amadi KSOs general headquarter gi lusingba singa puna pangthokpa apun mami pham amara lenga ki go to hills to asi boycott tawna ba ware blokre hari achum ansam KSO general headquarter Sandel Naga People's Organization Naga Sip Association Sandel Naga Student Union Sandel amadi Naga Women Union Sandel gi president singna puno khuyek piba declaration aman hai asumna sangshiliba Hill Areas Committee na recommend tawkhiba di Manipur Hill Areas Autonomous District Council Bill 2021 khananaba house ki akhanaba session kaunaba tawriba demand loinana schedule nataba area digi karakpa Manipur Legislative Assembly gi member Nipanbu Hill Areas Committee gi member hapkhibagi order adu handona ba tawriba demand adubo Sandel da pangthokiba consultative meeting aduna sagotna ba lepnaki loinana asumna sangshiliba go to hills to gi thoram sing boycott tawna ba warepsu lawki su haidi atopa pawamana mo drug sungpham thugaikre Mayang Imphal Police Station ki manung sana leba Mayang Imphal Sirai area da SDPO Mayang Imphal El Megasandra gi miyeng makhada Mayang Imphal Police Station ki OCO Joy Mangal na lusingba team amana thibu humbi gi thabak satabada brown sugar sunglamba mapham ama thugaire amasum police da gi phangba paw sin makhata na hai akaknaba paw ma phangba gi Mayang Imphal Sirai area da ngasi nungthul pung amarom tabadi gi thibu humbi gi thaba asi satakhibani tungda Sirai Awang Leikaida leba Muhammad ansam say kun mapan apokpigi ming Muhammad Zonodin kauba miyoy amagi yumda yamna singnaningai oiba mawongda lotuna leiramba miyoy ama nungthilpung ama makhairom taba matamda phaba ngamki police ki team adu lakpa ubdigi atopa miyoy ani amasu nanthokuna senkhi phagalaba miyoy adu wahang pong sathaba matamda mahak irong khunau masindigi Muhammad Nawaz Khan Ilis abo say kungomdoi apokpigi ming Muhammad Sameruddin Kawi haiba khang mangamki mana fongdorak padigi mafam asida brown sugar sungbagi thabak tawi maksu mafam asida thabak suduna laibani haiba khang mangamki miyam goloinana Muhammad Aslam Khan gi mayumda makhata na thibu humgi thabak sathabada liter yankhai ga mangagi ammonium chloride solution yawba bright angang ba ama ammonium chloride solution liter humfu yawba bright higo ama ammonium chloride solution liter humfu amadi opium yoba bright asangba ama plastic tap ahangba ama gas cylinder ani sunu khaw bora ama rubber glove aslam gi mingda laiba voter ID ATM card PMJAY card amasum Aadhaar card smartphone activa angang mana singba polam kya fagat pangam ki so haidi
Nawaz Khan Mumakhatana Wang Pang Satabamatam Sien Kiba any edo direction from Asigi Yumbu Aslam Khan Amadi Tabal Muizindigi Muhammad Tariq Say Kungarini Hybakang Mungamle Makhatana Tib Humagi Tabak Satanabamadi Logi of Tabaksing by Katnaba Mayang Imphal Police na FIR registered Taukre and spouse na Fondorakli Atopa Pawamanamo Tangal Kaitil the combing operation Sanakhre Tangal Kaitil the labor Dukanama Dangarang till head grenade Ama Langshilam Lavatunda Ngasi Makhatana Tihumagi Tabak Satavoina Imphal West Commando Gitimna Tangal Kaitilgi Naganala Kalibari Amadi Boragali area combing operation Sanakhre Police the Pama Pau Matung in Ngasinung till Pung Ohum Makai Hauraga Pung Mari Makai Pau Satakiba combing operation Aduda Naga Nala area the Mioy Nipfugataru Amadi Boragali area that Mioy Kuntragamapan Wang Pong Sataki Adominama Mipamipun Satakiba Lati Hina Police ki Paus in the Makhatana Fondorakli Atopa Pawamanamu Laiba Sita Mahilo Sing Hangdopa Hona Bataksin Kre Assam the school Amadi College Sing Hang Bahokre India ki public health export sing upon wood body ama Oriba the Indian Association of Preventive and Social Medicine IAPS M Leva Sida COVID ki Pibam Pagalak Pagalunena Mahilo Sing Hana Gomna Salaiba Honaba Central Government Sirol Taduna Taksin Kre IAPS M Tadurok Pasirol Amanhai Mahiro School Kaba Hoba Matam the Tenagaba Kudong Sadabasing Adudagidi Makoni School Karaga Panglakadaba Kanabasing Aduna Saruk Yam Hele Madam Sina Sahi Taragani Pangi Makagi Angangsing Beksin Kapa Ngaiduna Lebigi Mota Atuba Matamda Class Honabo Honagadabini Hiramasigi Matanga IAPS M Gi President Sunila Gagarnai Lebaski State Credit School Hangba Hobagi Wapam Pukatnarakli Adumapu School Hangba Matamna Say Taraganipan Mataki Mairo Singoina Class Honabu Wapam Pukalagli Basi Madam Zada Bamani Mamang na tuan ba researchers sing na Satakiba research ki matungina apikpa angang sing asida COVID narakpa yabagi sang asi yam na hantay haina phungdok na kiba laikhrabani masida sunatana naraklaba matamda phibam luna sokshin bagi sang nemi haina su phungdok na khrabani maram masina school sing asi hangba matamda primary class tagi hauna hangba mathautai school hangbagi wafam asi IAPS M gi makedigi Union Health Ministry Indian Council of Medical Research ICMR Niti Ayok Amadi Education Department da Taksin Kiba Laikrabani Nakalamaramda COVID-19 gi Laiset Asina Maram Oiraduna Assam da Thamari Hena Mahiro Sing Thong Londuna Lairu Rabatunda Ngarangdigi Amukhan School Amadi College Sing Hang Bahokre Adubo Mahiroi Kanarapigi Sang Yam na Handaki Pausin Hai Guwahati gi Oina School Sing da Mahiroi Sada Yangkai gi Makhara Kanarapathinaki Adumapo University Amadi Technical Institution Singi Oinadi Mahirosang Salaiba Hodre Technical Institution Amadi University Sing Asi Akan Section Trang Lokotuna Hanagumna Mapung Fana Salaiba Honaba Langana Kangan Kibalai Kravani Tentang Nato Papong Tanga Manda report on it Hamlonge ZAC Tare Super PS na Handrabadi Manipur Pumba Maymutanaba Sem Sare MSPCL Amadi MS PDCL gi employees sing na tare super pesa na hanbiu haiba demand tawraduna JACF MEEU PESA MSPCL amasum MOA MSPDCL na ngasi corporate office animak thabak lep tunu Imphal gi kaisampata leiba powerhouse gi gate mamang no wakat mi pham dana khongjang sangsinkhre wakat mi pham aduru saruk yakiba Manipur Electricity Employees Union MEEU gi General Secretary T Syamnagar na haiki lainga asina electricity gi employees sing na tare suba pegi khudong saba phangandabadagi mayokta union asiga MSPCL gi Power Engineer Services Association amadi MSPDCL Officer Association ga punna JAC ama semduna khongjang asi sangsinbani hainisu pawsna makhatana phongdorakli Marak Thani State Sigi Wangmada Thokpa Pau Khraga Mayam da Pizage BJP gi MP gi yumda bomb ahum langsinkhre West Bengal Konung Kolkata manakta leiba BJP MP Arjun Singha gi yumna ngasi ayuk angan mada bomb ahum langsilakre adobo maduda kanaguma miyoy amata asu apan thokhidre hairi West Bengal gi State BJP Chief Dilip Ghosna bomb langsilakiba miyoy singado Bengal gi lenga party Trinamool Congress ki miyoy sing soidana oiramba yai haiki Kolkata dagi kilometer samarom lapa
Zagadal laiba BJP MP adugi yumda bite amada lakpa miyoi ahumna bom sing adu langsilamani thaudo adu ayuk pung 6:30 rom tabada thokibani Delhi da lekiba MP Arjun Singhan hauzik pawbra thaudo adugi matangda karigumba wafam amata fongdora khidri ngasi kona mahak Kolkata da halaklaba yai State Governor Jagadip Dhankarna Bengal leptana satharagli hingsagi thaudo ni haikiba bom langsilakpa adugi matangda Twitter da Minister Mamta Banerjee maki nungnang badu fongdokrabani so haiki Parliament member gi yumgi mapana ngasi ayuk bom pokhai khibasi adu law and order gi nungang ningai ni thabak sapsana Bengal police na lakholakani khale maki security gi wafam asi mamang nasu hanna pukhatkrabani haina Bengal gi governor Jagadip Dhankarna tweet tawki nakal amaromda bomb attack adu Bengal BJP gi manungi khatnaba amagi phalni haina Trinamool Congress na fongdokre hana Trinamool Congress ki MLA ama oiramba Arjun Singhan English ngini gataraga mapana party adudagi toklaga BJP da yaukhi amasum Barakpur parliamentary constituency gi general election mai pakhi constituency adugi manung saliba Batapara Zagadal Bel asi Bengal mikhal matungda Trinamool ga BJP ga anigi marakta akan mamuknabagi thodok sing thokiba wafamne mafamne masum video amana MP adugi gate sing aduda bom na pan khibagi mafam sing adu utkhi haina supali Atopa pau khara namu scientist sing na freeze darkar tadaba COVID vaccine puthokli pambi dege masum bacterial virus sing degi lawba maru oiba muscle sing sizinaduna scientist sing na freeze ta thamdrasu yaba COVID-19 ngakthoknaba anaba vaccine candidate sing puthokli haina pau gi source sing na hairi American Chemical Society Journal gi report matungina freeze darkar tadaba vaccine sing asi usi da sangyeng tawbada COVID-19 laina thokaliba SARS-CoV-2 virus hatok pangamba antibody sang wang na thokali suhari makatana sangyeng tawduna masi miyoibada tekta kaidaba oi haibadu khanglabadi khunggangi area amasum resource yamna laijadaba community yauna prithribi sinba thungna vaccine yen thokpada yamna khudong sahangani amasum pura awonba purakani hainasu thajari haina pali Aikogi vaccine technology asigi yamna nungai basi asabada thamba yaba asini haina su phongdorakli atopa paw madanamo Indonesia da jail mai sakpada terrorist amasum foreigner ani yauna bandi nifuga mathoi sikhre Indonesia gi capital Jakarta da leiba Tangero town jail amada mai sakpada terrorist amasum foreigner ani yauna Bandi nifuga mathoi sikhre haina official oiba paw man hairi mai sakpagi thaudo do nongai matung pung amaga minute nifuga manga satpada jail gi C2 block ta thokibani mai sakpadu da bandi nifudi spot sikhe duga bandi amana hospital tamna pubuda lambi de sikhi haina Indonesia gi law and human rights minister Yasona phongdoki haina spali amaromda atopa paw mana police na tear gas kap nuna tan khaikhre Lamsang Assembly constituency gi manung sanba Lamdeng Awang Leikaida mi punduna laibadagi ngasi Imphal West district ki DC gi order matung ina police na tear gas kap tuna tan khaikre hairi press na phangba pauna hai ngasi sitting MLA gi maikei digi mafam aduda pension yenbaga mari leinaba thoram pangthoknaba honabada mafam adom gi miyam na thingki miyam aduna mafam aduda Pamjinduna leibaga loinana thoramadu pangthokhan khidre COVID-19 gi matam oibna Imphal West district ki DC na miyamadu thugainaba khangalakpadagi tear gas kapkhibani haina su phongdorakli atopa pawamanamo social media da mirep oiba toklani haina lana paw sanugli basi tawigano lamsang kendra miyam gi damak mateng kya pangduna lakdiba Lok Jan Shakti Party LJP Manipur State ki General Secretary Oiramba Khundrakpam Kanmana Party dagi resign tawbada mi kharana social media da merep oiba toklagani haina lana paw sandogli besi tawbigano makhatana aran paw miyamna sandoglabadi legal action lakhatkani haina case kanba lamsang kendra committee gi president Thiam Nandona phongdokre ngasi tawkhom khunawda leiba case kanbagi mayumna pangthokpa paw gi mifam amada makna makhatana haiki Hana LJP gi National President Oiramba Ramvilas Paswana Laikhidraba matung party leader gi matangda Pasumati Paras amadi Sirang Paswan ani gi marakta muknaba laktuna Supreme Court yaukraba matung samamnaba kya lakpadagi lamsang kendra gi LJP unit ki mi lising ani gi sangwa rom na thasi gi anida kupna khanraba matung party asidagi resign tawbani hauze ki oina khundrakpam kanmana karamba party da
yaugani haibagi tangdang bu warep laitri amadi lakadoriba taraganithoi suba Manipur Legislative Assembly election da independent oirabasu mirep oina songthoktuna mikhal thengnanaba sem sare Sera sida social media da mi kharana mirep oiba toklagani haina paulana sanopasi tawbiganu haina su phungdorakli Makasa tarakpoina topa marueba pau khranam kosemna promotion pi khraba class 12 ki mahairoi sam henmana physical exam da saruk yazage hairakle kosemna class 12 ki physical examination mathang thara pangthokna ba sem sakre leba asigi atopa state singumna Manipur su COVID-19 pandemic ki second wave ki akan ba saitheng mayuk narakpadigi masidagi ngakthokna ba lokholakpa akan ba section thorang singi manungda state asigi mahairoi khunai busu kalhona bagi damak academic session 2021 gi pangthok pham thokpa higher secondary school living certificate examination pangthokna ba thorang toramna basu pandemic asina maram oiduna cancel toraba matungda mari leinaba authority na CM kiba kanglon gi manungda class 12 ki mairoi singi marakta topper na singba khan khidrabasu kanglon sigi manungda lauthokhiba result aduda pendraba mairoi singna makhoi gi oinadi physical examination pangthokpiyo amasung maduda saruk gyazage haijarakle loinana kosiem gi maikedi class 12 ki mairoi singbu pangthokhidraba examination asigi mahutta lauthokriba result aduda karigumba mairoi sing amasung makhoi gi guardian singi maikedi pendaba yauragadi makhoi gi damak tonganba physical examination pangthoknagu gi damak apply torapa yagan hainisu khangan khibani maramasina 12 tamliba mairoi singbu makhoi gi Sem sare hari Manipur lenga na laukiba phirep ki matung ina examination pangthok khidrabasu mairoi sing asigi academic career da apanba thowandana bagi damak lauthokriba result adugi matangda madubu yaningdaba mairoi sa mehenbana council da makhoi gi damaktadi physical examination pangthokpina ba haijarakle haiba pau amadigi pauksi esina akhanana kosem gi controller of examination ga hakthengna unakhibane loinana oirpiba phibam sigi matangna makna hai physical examination oina pangthokpiyu aduga hairiba examination asida saruk yazage hairagiba mairoi sing adugi manungda science arts amadi commerce stream ahumaki mairoi sing yaure hainasu pawsina phungdorakli amaromdana grade 4 gi examination pattern khangalakli Manipur government ki Directorate of Employment Lamphel Part ki mekedi additional director in charge huidrom Sofiana Thasi gi mari de thokiba notification magi matungina grade 4 peon saukidar gi examination pattern asi MCQ type mark sam gi oiragani apun mark sam sigi manungdi yankhaina general English ki oiraga atopa mark yankhaina GK gi oibaga loinana masigi matam na pung ama makhai oiragani hari notification asi secretariat law and employment department ki thasi gi ahumna pirakhiba sirol singi matung inani hain spali Pakasa tarakpoina to papau khrana PhD master degree lobagi mathau tade education minister mamang thagi mayai sanglakpad Afghanistan gi kunung Kabul Taliban singna mapung fana control tawkhraba matung miyamna pamba na bolenga ama semlagani haina Taliban lu singba kyana phongdokrabasu mamang matamda leramba akiba phanglaba Taliban lenga adu amuk halakadra haibagi akiba hujiksu leiri ngana Afghanistan na nauna semkhraba Taliban government education minister oina khankraba Sheikh Molvi Nurullah Munirna leba aduda leiriba miyoi singna PhD natragana master degree lobagi mathau tade Afghanistan da hauzik power pairakhraba Taliban gi lusingba kaya master natragana PhD tawrakhiba leiti haina phongdokhi suhaidi atopa ten ma paw amana Mexican hospital ama ising thumjin khibigi thaudokta patient taragatre sire authority Central Mexico hospital ama khanghauduna ising thumjilakpadigi power supply amadi oxygen therapy da sauna sething pirakhiba aduna maram oiraga hospital aduda treatment sathaduna leiriba patient taragatre sire haina authority singna phongdorakre atopa paw amana journalist singi yum da red sathakre Jammu and Kashmir police na yum sakisa numita Srinagar da leiba journalist marigi yum sing da red sathakre adumoinama red singa mari leineba official statement thoklaba leitri makhasa tharakoina to pamaru eba pau khrana NACN ke Nikki group 6 sign tonakre
Bharat Sarkar amasung NACN ke Neki Group of Nagaland anigi marakta ngasi ceasefire agreement sign taunakre. Lob asigi supervisor Nikato pilot sumina thadurakiba serol amada Nagaland matam supagi oina santi puraknabagidamagta nakal anigi oiba agreement adu sign taunakibane. Ceasefire asi September 9 gi horaga mathang sahi Englishing aniga kungani thoigi September 3 fawba sanagani loinana nakal anina ceasefire ground rules sing adu ngakna satpa haina yanaki. Ceasefire agreement adu ngasi Delhi da larholu asigi ceasefire supervisory board ki supervisor Nikato Pilasumi member Abel Zingrukar amadi Bharat Sarkar ki Ministry of Home Affairs ki additional secretary Piyush Goyal anigi marakta sign taunakibane haina supali. Atopa paw amana pawmi furakre police na FIR lokhatlu yakidre. Kangpokpi district ki manungsana leiba Harup Khopi Irang Part 2 da ngarang khul anigi oiba MGNRGA gi department committee gi election pangthokhibada khana sainaba thokpadagi paw lawba satluba Agam online TV gi pawmi Kangla Tongbidagi Rahul Rai Kul aduda lairamba miyoi 10 romna furakre. Thaudo odu gi matangda Kangpokpi police na FIR lakholu yakidre hairi. Thaudo odu bu yaningdaba phongdokladunu ngasi Bharatiya Gorkha Sangha Manipur State Branch Kangla Tongbi Gorkha Youth Association Manipuri Gorkha Youth Association All Manipur Gorkha Student Unions Women Society Nepali Sahitya Parishad Manipur Gorkha Kala Sangha Manipur amasum Manipur Gorkha Welfare Union punna sinduna All Manipur Gorkha Student Union Kangla Tongbi gi office mamangna pawmising oiba mifam ama pangthokre hairi. Pawgi mifam aduda Agam online TV gi pawmi Rahul Rai na phongdorakibada Agam online TV asi Kangpokpi district ki DC da register tawraba Manipur gi Gorkha singi marakta online TV oina haurakpada ngairi amasum ngarang Kangpokpi district ki manungsana leiba Khopi village da NREGA gi department committee gi election gi mari leinana coverage tawbinaba paw hairakpadagi maaka cameraman amaga satminaki makoina mafam adu yobada khana sainaba loisinduna bot thadabasu loiduna yamna santi oina leiramki adubu leiramliba phibam adu coverage tawba loirega tholakpada lambi da leiramba miyoi 10 romna khamlaklaga detain tawraga makoina lorakpa video footage adusu delete tawraga phuba horakhibani su hairi. Amaromdana atopa paw amana Sengmai Kendra gi MLA Dingo Kangla Tongbi gi prajana boycott tawgani. Sengmai Kendra gi MLA Haikham Dingo Kendra sigi MLA ama oina hawkhiba mikhalla hek mai pakhibadagi ngasi phawba Kendra sigi manungda leiriba Kangla Tongbi area ra sakha thorangi thaba amata paikhat pidre. Lakliba assembly mikhalla Kangla Tongbi gi miyam MLA Hais Dingo bo boycott tawgani haina Kangla Tongbi area da leiba lup kyana phongdoknarakli so hairi. Hauzik oina di myam pawsi matang sa lusinjrage amasum pathoksagiba sokibalan ki viewers myam ngapigani matam gi maruibi I pawsing myam na leptana update pizarake hainasu channel sigi mekedi gi myam na thamjari and thank you.